ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯌꯥꯎꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈꯤꯕ ꯁꯤꯛꯀꯤꯝ, ꯕꯤꯍꯥꯔ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯎꯠꯇꯔꯥꯈꯟꯗꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2023-25ꯗ ꯃꯇꯦꯡ ꯄꯤꯅꯅꯕ ꯌꯥꯎꯔꯛꯄꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯔꯥꯎꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯅꯪꯍꯟꯈꯤ꯫ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ 23 ꯍꯦꯟꯅ ꯁꯣꯛꯍꯟꯈꯤ꯫ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀꯦꯂꯥꯃꯤꯇꯤ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯂꯤꯁꯤꯡ 30 ꯔꯣꯝ ꯍꯦꯟꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏ ꯂꯤꯁꯤꯡ 19 ꯍꯦꯟꯕ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ 53 ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯖꯐꯝ ꯄꯤꯈꯤ꯫ ꯂꯧꯐꯝ ꯍꯦꯛꯇꯔ 101 ꯔꯣꯝꯒꯤ ꯃꯍꯩ ꯃꯔꯣꯡꯁꯨ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈꯤ꯫ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯕꯤꯁꯅꯨꯄꯨꯔ, ꯅꯣꯅꯦ, ꯆꯨꯔꯆꯥꯟꯄꯨꯔ, ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯛꯆꯤꯡꯗ ꯏꯆꯥꯎ ꯑꯗꯨꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯈꯤ꯫ ꯃꯦ 19, 2023ꯒꯤ ꯏꯆꯥꯎ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯕꯖꯦꯠ ꯀꯥꯏꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯔꯛꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯈꯤꯕ ꯕꯖꯦꯠꯇ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈꯤꯕ ꯁ꯭ꯇꯦꯠ 5ꯒꯤ ꯁꯦꯟꯊꯪ ꯀꯥꯏꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯔꯛꯇꯕ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDPꯁꯤꯡꯒꯤ ꯔꯤꯂꯤꯐ ꯑꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯁꯦꯟꯊꯪ ꯑꯃꯠꯇ ꯀꯥꯏꯊꯣꯔꯛꯇꯕ ꯑꯁꯤ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯔꯥꯏꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯂꯛꯂꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯅꯔꯛꯂꯤ꯫